Hi ma'am. Hi. Ngasize tobi bani yenga laiwaga thonga try tawjena ne bani thonga bani sem sari First try oidoine ko. aduga akoi na gai video namasida ibani yurumda ya fazana swai haidreba du mine su dum hangeba ko ko bani kai photo ko kiana ado adu so asi video sida kara haijirage aduga ko bani yurumda haitare ming ke ka du fazana haira yana nuwaina ba ko ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯇꯧꯔꯁꯦ ꯊꯣꯡꯕꯩꯗꯣ ꯎꯠꯂꯁꯦ ꯑꯗꯨꯒ ꯂꯣꯏꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯌꯥꯝ ꯇꯦꯟꯅꯀꯣ ꯏꯟꯇ꯭ꯔꯣ ꯈꯤꯇꯪ ꯃꯆꯥ ꯑꯃꯇꯪ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯣꯡꯗꯣꯛꯈꯤꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯊꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯒ ꯑꯗꯨꯝ ꯃꯌꯥꯝ ꯃꯥꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯟꯇꯔꯦꯛ ꯇꯧꯔꯁꯤ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏꯕꯧ ꯌꯦꯡꯕꯤꯌꯨꯀꯣ ꯑꯔꯣꯏꯕꯗ ꯍꯥꯄꯛꯇꯣꯏꯅꯤ ꯃꯌꯥꯝ ꯂꯣꯏꯕꯧ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯂꯣꯏꯔꯝꯗꯥꯏꯗ ꯍꯥꯏꯖꯔꯛꯑꯒꯦ ꯊꯣꯏꯕꯤꯅ ꯁꯦꯗꯣꯛꯑ ꯊꯝꯈ꯭ꯔꯦ ꯂꯥꯏꯋꯥꯁꯦ ꯂꯥꯏꯋꯥꯗꯣ ꯑꯩꯈꯣꯏꯗꯤ ꯈꯔ ꯀꯨꯏꯔꯕꯅꯤꯅꯅꯦ ꯃꯆꯨꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯔ ꯐꯖꯗ꯭ꯔꯕꯅꯤꯀꯣ ꯈꯤꯇꯪ ꯃꯨꯁꯤꯜꯂꯛꯑꯕ ꯁꯥꯏꯅ ꯑꯩꯅ ꯃꯆꯜꯁꯨ ꯁꯦꯝꯗꯣꯛꯑꯦ ꯃꯆꯜ ꯌꯦꯡꯒꯦ ꯀꯩꯅꯣ ꯑꯂꯨ ꯑꯃꯇꯪ ꯊꯥꯛꯇꯣꯏꯅꯤꯀꯣ ꯌꯦꯟꯁꯤ ꯌꯥꯝꯗꯦꯕ ꯀꯤꯂꯣ ꯃꯈꯥꯏ ꯑꯃꯃꯨꯛꯇꯪ ꯐꯥꯕ꯭ꯔꯥ ꯈꯪꯗꯦ ꯌꯦꯟꯁꯤ ꯃꯐꯩ ꯑꯅꯤꯗꯪꯒ ꯃꯀꯟ ꯀꯂꯦꯖꯥꯒꯅꯤ ꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯉꯁꯤ ꯊꯣꯡꯗꯣꯏꯁꯦ ꯌꯦꯡꯉꯨꯒꯦ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯃꯤꯅ ꯊꯣꯡꯅꯕꯗ ꯑꯩ ꯎꯏꯌꯦꯕ ꯌꯥꯝ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦꯕ ꯑꯗꯨꯒꯤ 시지가 도살라게 이즈바다가 지라가 공생을 해 올라에 딜호도 ತಂದೆ ꯀꯩꯅꯣ ꯃꯔꯥ ꯈꯔ ꯍꯥꯞ ꯑꯩꯅꯅꯦ ꯑꯩꯒꯤ ꯃꯔꯥꯡ ꯁꯦꯝꯕꯩꯁꯦ ꯎꯠꯀꯅꯤ ꯍꯥꯏꯔꯁꯨ ꯎꯠꯇꯦ ꯃꯅꯥ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦꯕꯀꯣ ꯑꯩꯁꯨ ꯎꯠꯅꯤꯡꯉꯦ ꯌꯥꯝꯅ ꯃꯤ ꯑꯇꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯃꯤꯅꯗꯤ ꯍꯦꯟꯅ ꯃꯅꯥ ꯅꯨꯡꯁꯤꯕ ꯁꯦꯝꯅꯔꯝꯕꯁꯨ ꯌꯥꯏꯗ ꯁꯤꯡꯁꯨ ꯍꯥꯞꯆꯜꯂꯒꯦ ꯀꯩꯅꯣ ꯍꯦꯟꯅ ꯍꯥꯞꯆꯜꯂꯒꯦ ꯌꯦꯟ ꯃꯇꯨꯝꯗꯤ ꯑꯃꯔ ꯃꯇꯨꯝ ꯑꯅꯤ ꯈꯛꯇꯪꯅꯦ ꯑꯗꯨꯒ ꯃꯐꯩꯒ ꯃꯀꯟ ꯀꯂꯦꯖꯥꯒ ꯀꯤꯂꯣ ꯃꯈꯥꯏꯗꯤ ꯍꯦꯟꯅꯤꯗꯀꯣ ꯌꯥꯡꯈꯩ ꯍꯦꯟꯅꯤ ꯑꯩꯁꯦ ꯑꯍꯥꯟꯕ ꯊꯣꯡꯕꯅꯤꯅꯅꯦ ꯀꯔꯝ ꯀꯥꯟꯗ ꯊꯥꯛꯇꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯔꯗꯧ ꯃꯥꯜꯂꯦ ꯊꯥꯛꯆꯜꯂꯒꯦ ꯌꯥꯝꯃꯟꯗ꯭ꯔꯦ ꯈꯪꯗꯦ ꯑꯂꯨꯁꯨ ꯊꯥꯛꯆꯜꯍꯧꯔꯒꯦꯀꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯑꯩꯅ ꯃꯍꯤ ꯍꯥꯞꯀꯦ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛ ꯉꯧꯊꯣꯛꯑꯁꯤ ꯅꯍꯥꯟ ꯌꯨꯝꯗꯒꯤ ꯊꯥꯔꯛꯄ ꯎ ꯃꯣꯔꯣꯛꯇꯨꯅꯤ ꯀꯩꯅꯣꯗ ꯐꯖꯅ ꯀꯧꯇꯥꯗ ꯍꯥꯞꯄ ꯊꯝꯕ ꯀꯧꯇꯥꯒꯤꯗ ꯗꯤꯁꯄꯣꯒꯤ ꯕꯣꯛꯁ ꯑꯝꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯗꯒꯤ ꯊꯥꯒꯦ ꯏꯟꯖꯥꯡꯒꯤꯗ ꯀꯌꯥ ꯊꯥꯛꯇꯣꯏꯅꯣ ꯊꯣꯏꯕꯤꯁꯦ ꯑꯃꯇꯪ ꯊꯥꯛꯇꯣꯏꯁꯦ ꯁꯦ ꯁꯥ ꯃꯔꯣꯏꯁꯦ ꯑꯩ ꯅꯨꯄꯥꯅ ꯁꯨꯃꯥꯏꯅ ꯐ꯭ꯔꯤꯖꯇ ꯆꯦꯗ ꯇꯧꯔ ꯌꯣꯝꯃ ꯍꯥꯞꯄꯤꯔꯝꯃꯤꯅꯦ खर खुरम यानीदा सांगरोइगा कदोगा उमो काजनगे चिकन थोके सामरो थाचले दुगा उमो से अमा थाचनगे पाउडर सु थाक्तोइनेबको अदुगा उमो से हाइबा खाइरगा ए सुमाइना ngौरिङाइदा उमो का सामरोइगा तो ngौमिनबसे मनम जाम नुक्सी खर काली काली तौसिलेको मनना येंगसे यम सोइदोरे नो ए सी खर काली काली तौरे नो सुमाइना ने
ꯃꯆꯨꯅꯦ ꯊꯨꯝꯅꯦ ꯃꯣꯔꯣꯛꯅꯦ ꯊꯤꯠꯆꯜꯂꯦ ꯁꯤꯁꯦ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯩꯖꯤꯜꯂꯒꯦ ꯁꯤ ꯃꯊꯛꯇ ꯑꯣꯏꯅ ꯍꯥꯞꯄꯗꯨꯒꯤ ꯕꯗꯥꯏꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯥꯁꯤꯜꯂꯅꯦꯕꯀꯣ ꯍꯩꯖꯤꯜꯂꯒꯦ ꯈꯔꯒ ꯍꯥꯞꯈꯤꯒꯦꯀꯣ ꯁꯤ ꯈꯤꯇꯪꯈꯛ ꯉꯥꯛꯇꯪ ꯉꯧꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯃꯍꯤ ꯈꯔ ꯑꯃꯨꯛ ꯍꯥꯞ ꯃꯍꯤ ꯍꯥꯞꯆꯜꯂꯦ ꯑꯩꯅ ꯑꯂꯨꯒ ꯂꯥꯏꯋꯥꯒꯁꯦ ꯃꯨꯟꯅꯕꯅ ꯇꯧꯔꯒ ꯃꯍꯤ ꯍꯥꯞꯆꯜꯂꯒꯅꯦ ꯁꯤ ꯕ꯭ꯔꯣꯡ 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 ꯁꯧꯍꯜꯂꯦ ꯑꯗꯨꯒ ꯃꯍꯤꯁꯦ ꯈꯔ ꯀꯪꯁꯤꯜꯍꯜꯂꯛꯈꯤꯒꯦ ꯂꯣꯏꯁꯜꯂꯦ ꯃꯍꯤ ꯀꯪꯁꯤꯜꯂꯦꯕ ꯑꯂꯨ ꯀꯩꯀꯥꯁꯨ ꯂꯣꯏ ꯃꯨꯜꯂꯦ ꯆꯥꯏꯁꯜꯂꯦ ꯐꯗꯤꯒꯣꯝꯒ ꯁꯥ ꯃꯔꯣꯏꯒ ꯑꯩꯈꯣꯏ ꯌꯥꯝ ꯐ꯭ꯔꯦꯁꯇꯤ ꯑꯣꯏꯗꯕꯒꯤ ꯁꯥ ꯃꯔꯣꯏꯒꯁꯦ ꯃꯆꯨꯒꯁꯦ ꯄꯥꯡ ꯐꯖꯔꯝꯃꯔꯣꯏ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯟꯇ꯭ꯔꯣ ꯇꯧꯖꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧꯖꯔꯛꯑꯒꯦ ꯑꯩꯒꯤ ꯃꯤꯡꯅ ꯑꯃꯣꯊꯣꯛꯆꯨꯝ ꯀꯧꯏ ꯑꯩꯒꯤꯅ ꯍꯩꯊꯣꯏꯕꯤ ꯁꯥꯗꯣꯛꯄꯝ ꯑꯩꯒꯤ ꯂꯩꯐꯝꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯉꯥꯅꯕꯤꯊꯣꯡꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯥꯗꯣꯛꯄꯝ ꯂꯩꯀꯥꯏꯗꯒꯤ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯁꯥꯗꯣꯛꯄꯝ ꯂꯩꯀꯥꯏꯗꯒꯤ ꯑꯗꯨꯒ ꯌꯨꯝꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯉꯥꯅꯄꯤꯊꯣꯡꯗ ꯄꯥꯟꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯕꯥꯅꯤ ꯗꯦꯜꯂꯤꯗ ꯂꯩꯔꯤ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯆꯍꯤ 12 ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯀꯥꯟꯗ ꯂꯨꯍꯣꯡꯉꯛꯄꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯁꯦ ꯃꯃꯥꯡ ꯆꯍꯤꯗ ꯂꯨꯍꯣꯡꯕꯅꯦꯕꯀோ 2023ꯗ ꯑꯗꯣ ꯀꯣꯃꯦꯟꯗ ꯃꯌꯥꯝ ꯍꯪꯕꯤꯔꯛꯑꯦ ꯑꯉꯥꯡ ꯌꯥꯎꯔꯕ꯭ꯔꯥꯅ ꯑꯗꯣ ꯑꯉꯥꯡꯗꯤ ꯌꯥꯎꯖꯗ꯭ꯔꯤ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯑꯣꯏꯔꯤ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤꯕ ꯀꯟꯅ ꯅꯤꯡꯉꯥꯏꯗꯣ ꯇꯧꯔꯤ ꯃꯉꯣꯟꯗ ꯇꯝꯕꯤꯔꯤꯅ ꯍꯌꯦꯡ ꯑꯉꯥꯡ ꯂꯩꯔꯀꯥꯟꯗ ꯀꯃꯥꯏꯅ ꯁꯦꯟꯅꯗꯣꯏꯅꯣꯗꯣ ꯃꯉꯣꯟꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤꯁꯤ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯒꯨꯔꯒꯥꯎꯟ ꯀꯣ ꯗꯦꯜꯂꯤꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯗꯦꯜꯂꯤꯒꯤꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯒꯨꯔꯒꯥꯎꯟꯗ BPO ꯀꯟꯁꯦꯟꯇ꯭ꯔꯤꯛꯁ ꯀꯣ ꯑꯃꯗ ꯑꯩꯁꯤ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩꯅ ꯑꯦꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯅꯔꯁ ꯑꯣꯏꯅ ꯄꯨꯖꯕꯅꯦ ꯑꯗꯣ ꯅꯔꯁꯁꯦ ꯍꯥꯟꯅꯗꯤ ꯁ꯭ꯇꯥꯐ ꯅꯔꯁ ꯍꯥꯏꯀꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯄꯣꯁ ꯃꯃꯤꯡꯁꯦ ꯍꯣꯡꯗꯣꯛꯑꯦꯕꯀꯣ ꯆꯦꯟꯖ ꯇꯧꯔꯦ ꯅꯔꯁꯤꯡ ꯑꯣꯐꯤꯁꯔ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯦꯝꯁ ꯗꯦꯜꯂꯤꯗ ꯅꯔꯁꯤꯡ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯄꯨꯔꯤ ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕ ꯌꯥꯎꯔꯗꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯅꯤ ꯑꯗꯩꯗꯤ ꯇꯧꯅꯤꯡꯕ ꯌꯥꯎꯕꯤ ꯇꯥꯔꯒꯗꯤꯀꯣ ꯀꯣꯃꯦꯟꯗ ꯄꯤꯕꯤꯔꯛꯑꯣꯕ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏꯕꯥꯅꯤꯅ ꯍꯩꯇ ꯍꯥꯏꯇꯥꯔꯦ ꯍꯩꯇ ꯅꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯀꯣ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯈꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯀꯥꯡꯕꯨꯗꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯑꯦꯟ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯛꯑꯣ ꯀꯣ ꯁꯤ ꯅꯨꯡꯉꯥꯏꯔꯦꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯁꯖꯦꯁꯟ ꯑꯩꯈꯣꯏꯗ ꯁꯦꯝꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣ ꯀꯌꯥꯗ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏꯅ ꯉꯝꯒꯗꯕ ꯚꯤꯗꯤꯑꯣꯁꯤꯡ ꯀꯣ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯍꯦꯟꯅ ꯄꯛꯆꯒꯗꯕ ꯚꯤꯗꯤꯑꯣꯁꯤꯡ ꯋꯥꯈꯜꯂꯣꯟ ꯁꯖꯦꯁꯟ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯏꯟꯇ꯭ꯔꯣꯗꯛꯁꯟꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ